ꯅꯣꯡꯂꯛꯇꯨꯅ ꯃꯤꯁꯨ ꯀꯅꯥ ꯂꯩꯔꯝꯗꯦ ꯅꯥꯎꯕꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯄꯥꯅꯤ ꯅꯨꯡꯁꯤꯔꯕꯁꯨ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯈꯤ ꯅꯨꯄꯤꯒꯤ ꯈꯨꯕꯝ ꯎꯕ ꯐꯥꯎ ꯀꯜꯂꯛꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯅꯤ ꯅꯥꯎꯕꯤ ꯃꯁꯝꯗꯨ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯄꯥꯔꯤ ꯅꯥꯎꯕꯤꯕꯨ ꯀꯣꯟꯁꯤꯟꯈꯤꯕ ꯅꯥꯎꯕꯤ ꯄꯥꯈꯠꯅ ꯗꯥꯄꯥꯔꯦ ꯅꯥꯎꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯊꯥꯖꯕ ꯄꯤꯌꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯉꯥꯎꯔꯕ ꯅꯥꯎꯕꯤ ꯉꯥꯏꯍꯥꯛꯇꯤ ꯑꯐꯕ ꯐꯠꯇꯕ ꯈꯟꯖꯕ ꯅꯪꯍꯧꯗꯦ ꯄꯥꯔꯤꯕꯨ ꯊꯥꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯃꯁꯥꯗꯨ ꯄꯥꯔꯤꯗ ꯀꯠꯆꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯅꯥꯎꯕꯤ ꯀꯞꯆꯗꯨꯅ ꯄꯥꯔꯤꯕꯨ ꯀꯣꯟꯁꯤꯜꯂꯛꯏ ꯗꯥ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯄꯤꯗ ꯇꯩꯊꯣꯛꯄꯤ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯗꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇ ꯅꯝꯂꯛꯏ ꯑꯔꯦꯝꯕꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ ꯅꯁꯥꯅ ꯅꯁꯥ ꯋꯥꯅꯕ ꯁꯤꯜꯂꯛꯂꯕꯗꯤꯅꯦ ꯗꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯁꯦꯃꯤꯁꯇꯔꯁꯨ ꯂꯣꯏꯔꯛꯂꯦ ꯊꯨꯅꯃꯛ ꯊꯕꯛ ꯇꯧꯅꯕ ꯁꯤꯜꯂꯒꯦ ꯃꯤꯀꯨꯞꯇꯨꯗ ꯅꯪꯕꯨꯗꯤ ꯌꯨꯝꯗ ꯄꯨꯁꯤꯟꯒꯅꯤꯌꯦ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯗꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕꯅꯣ ꯗꯥ ꯅꯪꯁꯨ ꯍꯥꯡꯉꯦ ꯊꯦꯡꯉꯦ ꯍꯜꯂꯣ ꯑꯣ ꯌꯥꯝ ꯍꯜꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯊꯦꯡꯉꯦ ꯃꯃꯥ ꯍꯣꯏ ꯂꯥꯛꯂꯅꯤ ꯂꯥꯛꯁꯅꯣ ꯏꯅꯦꯝꯕꯣꯛꯀ ꯎꯗ ꯀꯨꯏꯔꯦ ꯄꯥꯔꯤꯕꯨ ꯄꯥꯏꯗꯨꯅ ꯏꯜꯂꯤ ꯑꯁ ꯆꯠꯂꯣ ꯌꯥꯔꯦ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯥꯎꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯗꯨꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯥꯎꯕꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯗꯥꯕꯨ ꯋꯥꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯥꯎꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯄꯥꯔꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯎꯕꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯄꯤ ꯇꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯖ ꯋꯥꯅ ꯈꯪꯖꯩ ꯑꯩ ꯗꯥꯕꯨ ꯊꯥꯖꯩ ꯗꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯄꯥꯔꯤꯁꯨ ꯃꯌꯨꯝ ꯆꯪꯂꯛꯇꯨꯅ ꯀꯥꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯅꯥꯎꯕꯤꯕꯨ ꯅꯤꯡꯁꯤꯡꯖ ꯃꯣꯃꯣꯟ ꯅꯣꯛꯅ ꯉꯁꯤꯗꯒꯤ ꯅꯥꯎꯕꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯔꯦꯀꯣ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯍꯟꯕ ꯉꯝꯂꯔꯣꯏ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤ ꯄꯥꯔꯤ ꯍꯣꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯤꯔꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯑꯄꯥꯏꯕ ꯂꯩꯆꯤꯟꯒ ꯄꯪꯈꯛ ꯑꯣꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯄꯨꯟꯁꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯧꯕꯅ ꯃꯃꯥ ꯌꯥꯏꯕꯤꯅ ꯍꯩꯃꯥ ꯊꯧꯕ ꯏꯆꯥꯗꯤ ꯎꯗ ꯀꯨꯏꯔꯦꯅꯦ ꯍꯞꯇꯥ ꯐꯥꯔꯕ ꯃꯃꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯎꯗꯕꯗ ꯀꯨꯏꯕꯣꯏꯗ ꯅꯤꯡꯉꯤꯅꯦ ꯆꯟꯕꯤꯁꯨ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯤ ꯗꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯥꯏꯗꯅꯣ ꯅꯪꯗꯤ ꯇꯞꯇꯥꯏ ꯀꯦꯁꯤꯜꯂꯒ ꯆꯟꯕꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ ꯑꯩ ꯗ꯭ꯔꯦꯁ ꯀꯝꯇ ꯂꯩꯇ꯭ꯔꯦꯕ ꯀꯩꯅꯣ ꯑꯩꯕꯨ ꯉꯁꯥꯏ ꯄꯤꯗꯥꯏꯅꯦ ꯅꯪ ꯇꯥꯃꯣꯅꯁꯨ ꯄꯤꯗꯥꯏ ꯑꯁ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯐꯨꯁ ꯂꯥꯎꯕ ꯈꯤꯇꯪ ꯄꯤꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕꯗꯧꯅ ꯊꯧꯕ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯇꯨꯒꯦ ꯄꯤ ꯌꯥꯔꯕ ꯌꯥꯔꯦ ꯆꯠꯂꯦ ꯇꯥꯃꯣ ꯆꯟꯕꯤ ꯍꯔꯥꯎꯅ ꯆꯠꯈꯤ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯃꯥ ꯆꯟꯕꯤꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯥꯕ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤꯗ ꯅꯪꯅ ꯃꯥꯡꯍꯟꯗꯣꯔꯕꯅꯤ ꯅꯆꯟ ꯄꯥꯔꯤꯁꯨ ꯉꯥꯏ ꯅꯆꯟꯁꯦ ꯋꯥꯔꯒꯅꯤ ꯈꯪꯗꯦ ꯆꯪꯉꯣ ꯆꯪꯉꯣ ꯃꯃꯥꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕꯤꯔꯨꯒꯦ ꯊꯧꯕ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯩꯗꯤ ꯐꯣꯟ ꯀꯣꯟꯗꯅ ꯂꯩꯔꯕꯣꯏ ꯈꯜꯂꯨꯔꯦ ꯄꯥꯔꯤꯅ ꯍꯦꯔ ꯅꯪꯁꯨ ꯑꯁ ꯑꯩ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯄꯥꯄꯥꯅ ꯃꯔꯣꯜ ꯑꯃ ꯄꯥꯄꯥꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯈꯥ ꯇꯝꯊꯧ ꯑꯃꯨꯛ ꯍꯥꯏ ꯇꯝꯊꯔꯅꯨ ꯑꯃꯨꯛ ꯍꯥꯏ ꯀꯣꯛꯀ ꯁꯂꯥꯛ ꯁꯥꯔꯦ ꯇꯝꯊꯧ ꯀꯩꯅꯣ ꯅꯍꯥ ꯑꯣꯏꯔꯦ ꯈꯪꯗꯦ ꯄꯥꯄꯥꯅ ꯊꯣꯛꯄ ꯇꯥꯂꯛꯇꯨꯗ ꯄꯥꯔꯤꯒꯤ ꯀꯣꯜ ꯂꯥꯛꯂꯗꯨꯅ ꯄꯥꯈꯠꯂꯤ ꯍꯥꯎ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯣꯏ ꯌꯥꯏꯌꯦ ꯅꯨꯡꯁꯤꯕꯅꯦ ꯃꯇꯝꯗꯣ ꯑꯍꯣꯏ ꯅꯣꯡꯃ ꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯣ ꯊꯧꯕꯁꯨ ꯂꯥꯛꯏ ꯅꯣꯡꯃ ꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯀꯥꯎꯗꯦꯗ ꯊꯝꯃꯒꯦ
ꯐꯣꯟ ꯊꯝꯂꯗꯨꯅ ꯅꯐꯦꯠ ꯇꯧꯅ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯅꯠꯇꯨ ꯋꯥꯔꯤ ꯈꯨꯁꯥꯅꯗꯤ ꯏꯇꯨ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ꯫ ꯑꯦ ꯀꯅꯥ? ꯁꯤꯂꯥꯅꯦ꯫ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯆꯥꯛꯆꯕꯤ ꯁꯤꯂꯥꯗꯨꯔꯣ? ꯃꯥꯅꯤ ꯀꯩꯅꯣ꯫ ꯑꯦ ꯑꯗꯨꯒ ꯀꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯕ? ꯑꯁ ꯅꯪꯁꯨ ꯅꯨꯄꯥꯅꯕꯨ ꯀꯩꯗꯧꯒꯦ 이점 ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯕꯣ? ꯚꯥꯏ ꯑꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯅꯥꯎꯕꯤ 이점 ꯆꯝꯖꯕꯤꯅꯤ, ꯃꯉꯣꯟꯗꯗꯤ ꯁꯥꯟꯅꯕꯤꯒꯅꯨ꯫ ꯑꯁ ꯑꯩꯅ ꯅꯥꯎꯕꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈ꯭ꯔꯕꯣ? ꯃꯥꯗꯤ ꯑꯩꯒꯤꯅꯤ, ꯅꯨꯄꯥꯅꯤ, ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯎꯕꯅꯤ꯫ ꯅꯥꯎꯕꯤꯗꯤ ꯑꯩꯒꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯗꯤ ꯇꯧꯅꯨ꯫ ꯅꯪꯅ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯏ ꯈꯪꯂꯕꯗꯤ ꯅꯥꯎꯕꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯈꯤꯕꯁꯨ ꯌꯥꯏ꯫ ꯅꯥꯎꯕꯤꯅ ꯏꯐꯝꯗꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯂꯔꯣꯏ, ꯃꯥꯒꯩꯒꯗꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ꯫ ꯊꯧꯕ ꯉꯛꯅ ꯀꯔꯤ? ꯅꯥꯎꯕꯤꯒ ꯑꯩꯒꯗꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ, ꯍꯛꯆꯥꯡ ꯏꯟꯈ꯭ꯔꯦ꯫ ꯑꯩ ꯃꯥꯕꯨꯗꯤ ꯁꯣꯏꯗꯅ ꯂꯧꯅꯤ, ꯁꯨꯝ ꯅꯨꯄꯥꯅꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯋꯥꯅꯤ꯫ ꯑꯩ ꯅꯥꯎꯕꯤ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯂꯣꯏ ꯚꯥꯏ꯫ ꯊꯧꯕ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯂꯤ꯫ ꯄꯥꯔꯤꯅ ꯑꯩꯁꯨ ꯈꯪꯉꯤ ꯅꯥꯎꯕꯤꯅꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏ, ꯑꯩꯁꯨꯅꯤ ꯀꯩꯅꯣ, ꯑꯗꯨꯅꯕꯨ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯤꯅꯤ ꯃꯥꯕꯨ ꯊꯥꯖꯕꯒꯤ꯫ ꯊꯧꯕ ꯑꯁꯥꯎꯕꯗꯨ ꯐꯊꯗꯨꯅ ꯚꯥꯏ ꯑꯩ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯄꯥꯔꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯑꯩ ꯁꯤꯂꯥ ꯍꯣꯏꯒ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ, ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯤꯒꯤ ꯈꯜꯂꯣ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯐꯊꯕ ꯉꯝꯅꯔꯛꯇꯕ ꯀꯣꯡꯒꯥꯏꯅꯤ꯫ 이점 ꯆꯝꯖꯕꯤ ꯅꯥꯎꯕꯤꯅ ꯅꯪ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ, ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯈꯜꯂꯨ꯫ ꯅꯪꯅ ꯋꯥꯈꯜꯗ ꯍꯛꯆꯤꯟꯅ ꯎꯔꯦ, ꯃꯥ ꯂꯧꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯂꯩꯕ꯭ꯔꯣ? ꯊꯧꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯇꯨꯡꯗ ꯅꯪꯅ ꯋꯥꯗꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯒꯤꯁꯨ ꯍꯦꯜꯂꯦ, ꯅꯪꯅ ꯋꯥꯕ ꯑꯩ ꯌꯦꯡꯂꯛꯄ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ, ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯄꯨꯝꯅꯃꯛ ꯁꯣꯏꯔꯛꯀꯅꯤ꯫ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯪ ꯇꯣꯛꯈ꯭ꯔꯣ, ꯃꯥꯗꯤ ꯅꯨꯄꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯎꯕꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯅꯤ? ꯚꯥꯏ ꯅꯥꯎꯕꯤꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯅꯤ ꯈꯜꯂꯨ, ꯑꯃꯨꯛꯇ ꯈꯟꯊꯧ꯫ ꯄꯥꯔꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯊꯗꯨꯅ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ, ꯅꯪꯅ ꯑꯩ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯅꯤꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯩ ꯂꯥꯟꯗꯦ, ꯆꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯒꯤꯗꯃꯛ ꯌꯥꯔꯦ ꯃꯈꯥ ꯇꯥꯅꯨ꯫ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯉꯥꯡꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯩ ꯆꯠꯂꯦ, ꯐꯔꯦ, ꯑꯗꯨꯕꯨ ꯃꯨꯟꯅꯗꯤ ꯋꯥꯈꯜ ꯈꯟꯊꯧ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯅꯣ ꯍꯥꯏꯕ꯫ ꯊꯧꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯠꯈꯤ꯫ ꯄꯥꯔꯤ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯌꯥꯏꯕꯤꯅ ꯍꯩꯃꯥ ꯊꯧꯕ ꯆꯠꯂꯕꯣ? ꯃꯃꯥꯗꯤ ꯁꯤꯡꯖꯨ ꯂꯩꯔꯨꯔꯦ꯫ ꯃꯃꯥ ꯊꯦꯡꯂꯦ, ꯆꯠꯂꯒꯦ꯫ ꯒꯥꯔꯤꯗ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗ ꯁꯥꯎꯅꯤꯡꯉꯤ, ꯃꯈꯨꯠꯇꯨꯅ ꯐꯃꯨꯡꯗ ꯊꯥꯖꯤꯟꯖꯩ꯫ ꯚꯥꯏ ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯇꯁꯦꯡꯅ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯍꯣꯡꯂꯛꯂꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯃꯣꯏ, ꯇꯁꯦꯡꯅ ꯅꯤꯡꯉꯝꯃꯣꯏ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯗꯤ ꯑꯁꯨꯝ ꯄꯣꯛꯂꯛꯂꯤ꯫ ꯅꯥꯎꯕꯤꯒꯨꯝꯕꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯂꯣꯏ꯫ ꯅꯥꯎꯕꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯝꯂꯕ ꯑꯇꯣꯞꯄ ꯀꯅꯥ ꯍꯟꯅ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯟ ꯐꯥꯎ ꯇꯥꯅꯤꯡꯂꯝꯂꯣꯏ꯫ ꯚꯥꯏ ꯅꯪ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯀꯣ꯫ ꯋꯥꯈꯜꯗ ꯈꯟꯖ ꯍꯤꯞꯊꯖꯈꯤ꯫ ꯁꯣꯝꯗꯁꯨ ꯅꯥꯎꯕꯤꯒ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯗꯥ ꯅꯪ ꯍꯟꯗꯛ ꯈꯔ ꯆꯤꯟꯕ꯭ꯔꯣ? ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯁꯤꯔ ꯇꯧꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯏꯅꯥꯛꯇ ꯊꯝꯂꯅꯤ꯫ ꯗꯥ ꯈꯪꯗꯦ, ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯄꯪꯄꯥ ꯄꯥꯈꯠꯂꯤ꯫ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯨ, ꯗꯥ ꯊꯨꯅꯃꯛ ꯅꯪꯕꯨ ꯄꯨꯁꯤꯜꯂꯗꯧꯅꯤ꯫ ꯗꯥꯕꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯏꯖꯔꯕꯁꯨ ꯉꯝꯒꯅꯤ꯫ ꯄꯥꯔꯤ ꯋꯦꯇꯤꯡ ꯆꯪꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯁꯤꯂꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯥꯎꯕꯤ ꯗꯥ ꯇꯨꯝꯅꯤꯡꯂꯤ, ꯊꯝꯂꯒꯦꯀꯣ꯫ ꯍꯣꯏꯗ, ꯅꯪꯁꯨ ꯇꯨꯝꯃꯨ, ꯐꯣꯟ ꯃꯦꯠꯇꯅ ꯂꯩꯔꯅꯨ꯫ ꯊꯝꯃꯒꯦ, ꯃꯦꯠꯂꯣꯏꯕ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯎꯕꯤꯗꯤ ꯄꯥꯔꯤꯅ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯍꯟꯅ ꯌꯦꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫
Adubu pari Silada call back tawshili. Silana. Ses, kanaga wari thingai narino. Naya madugara. Amaga lejade. Hanagi pari oiri ngautholaga hingba. Thawbuga sanabane. Last da nang thawbuga na lohongni ko. Thaina daisu nabani di sungtha thanarakte. Hauzik phaw. Aduna bu faradra. Ado ngasidi wari khara sase jingadra. Mama hoi thabak saki itomta kizareba. Hana haramnadi sida ko bidone. Hauzik pai lete. Wari budi sanase. Ahinga thengba phaw Silaga wari saduna leri. Somdana naubide ningai da tumli. Namai kharanigi matung Sila amadi pari toina wari sanaba hoki. Pari sumata mek sangbaga Silada call tawduna wari sai. Kaisu khangjadabi naubi ipang pangna pari na tawriba thabak adu khangjade. Maramdi mana paribu thajaba hemankhibana. Pari su Silabu toina paw phaunarakpana nushiba habado khara puklaki. Hello, chak charaba? Chare, nangdi? Aisu chare. Adu hayengdi amta thengnasidana. Yaye. Ngahak wari sanaraba matung hanjin naubi ko laklabada. Fare, thamage. Ado hayeng ai noi thonganda ngairamki ko. Hoi. Phone to kaktuna naubi da call tawshili. Da, kanaga wari saribano? Thawbugane kaidawre? Da, nang hanaga manadre. Tasengna kainom tawre. Pari franglangna sabalai. Hek hairubaga hanaga manadre. Thajadrade aingonda kem hairakanu. Thajaba mikupta wadu ngalo thamoyare. Waga haiba nanghaude phone da fatkal thali. Naubi pari na phone hek thamkibaga thawbuda call tawi. Thawba call da paikhatuna. Hello, kana? Da thawba ai naubi ne. Oh, naubi kai lere? Da pari ga paw phaunabra. Pari ga paw phaunadabadi kuire. Kaidawre? Kai lere ga hairo. Thawbagi wahaiduda khangaude mapi sinthaba. Masada tawfum khanglakte. Wana kapasungam da khangli. Thawbasu singnaraktuna. Naubi kaidawre sengna hayo. Da thawba kaisu tawde. Ai thamage. Nakpagi khonjel duda kappe haiba khangle. Ngaikho naubi. Aisa nabungni khalo. Karisu koiganu. Hayo kaidaroge. Da thawba. Da parido. Hanaga manadre. Iyamba matamda kanagano khangde. Wari saduna adumagle. Hangurasu da thawbaga dane adumai. Ngasisu hangubada sauraga thamkre. Da thawba da paridam thangbiyo. Thawba masado sauningbana di loire. Naubi ai haige kaisu khangano. Mana sanangbudi nusijabane. Kaukano ai hange ko. Da thawba ai thamage. Hoi, henjina khanjingano thame ko. Phone thamkhraba matung naubi ningam da kapchaduna. Da pari ifam ta kari dab thak tawiribano. Ai bu wana badi sinbigano. Ai daga kaina badi gam loye da pari. Samdasu thawba pari da phone tawbudi ngamde. Masado sauningbana loire. Upairita chanbida call tawri. Tama kaidawre khoidaga lakhidre. Thabak chinbana ne. Ana ai yaude ko. Yaude tama. Nai tamodi. Naubi ka adum phone da naptana nonganbadagi namita phaunakhre. Kayam yamna nushinarabano khangdreda. Thawbudi wahaidu tabada hena sauningbana loire. Oh, fare. Aisu thamage. Papa manakta sakadabane. Hoi tama. Thawba phone thamduna masado sauningbada loikre. Bye. Nana tawribada tasengna lale. Aina asi thokani haina haikrabane. Naubigi khatpada amuksa nuaide. Isam chamjabi kanagumbigi punsibudi nana kulai oina sanarigo. Aibu phone tawduna haisira. Thangatlamba phone tu tawba ngamda toki. Pari sumapan tholakpaga tama phone tarambane. Thawbro mane
Kay haramino. Ana ay yawbra na hangambani. Aikoise nungdi nusirizani ne. Ayon call tawrapadi ma makuti amaneba ma. Ay sumalini kaygi wari sadino. Keherini dana. Ayon call tawrapti faune ay susut autore. Madana mukbahe badawna. Phone do met metana thoki. Namidangi matamni naubi chak thonglambadagi hawgalakpada makok tungawraktuna hawgatpa ngamda amuk famthari